ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯗꯣ ꯉꯁꯤꯁꯨ ꯑꯦꯜꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯃꯌꯥꯝꯗꯣ ꯆꯥꯛ ꯑꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯗꯣꯔꯦ ꯉꯥꯏꯍꯥꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥ ꯆꯥꯗ꯭ꯔꯤ ꯕꯤꯁꯦꯞ ꯅꯪ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯄꯄꯥ ꯍꯣꯏ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯑꯣ ꯍꯣ ꯍꯣ ꯑꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯦꯠ ꯆꯠꯈ꯭ꯔꯦ ꯅꯦꯠ ꯆꯠꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠꯇꯤ ꯁꯨꯗꯦꯗ ꯅꯨꯃꯤꯠꯀꯤ ꯑꯣ ꯆꯤꯇ꯭ꯔꯥ ꯂꯥꯛꯑꯦ ꯔꯥꯙꯦ 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 ꯀ꯭ꯔꯤꯁꯅ ꯔꯥꯙꯦ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯃꯄꯤ ꯀꯨꯜꯂꯤ ꯄꯀꯥ ꯃꯊꯛꯇ ꯉꯧꯕꯤ ꯉꯧꯕꯤ
ꯃꯌꯥꯝꯁꯤꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛꯁꯦ ꯆꯪꯉꯣ ꯅꯦꯠ ꯌꯥꯔꯤꯉꯩꯁꯤꯒ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤꯕ꯭ꯔꯣ? ꯄꯨꯡ 10 ꯇꯥꯔꯝꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯝꯅꯤꯀꯣ? ꯐꯨꯔꯤꯠ ꯐꯧꯔꯤꯅꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯁꯤꯕꯨ꯫
ꯍꯧꯖꯤꯛꯃꯨꯛ ꯌꯥꯔꯦ ꯅꯦꯠꯁꯦ ꯃꯌꯥꯝ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯅꯦꯠ ꯌꯥꯔꯤꯉꯩꯗꯗꯤ ꯆꯪꯉꯔꯣꯏ ꯍꯣꯏ ꯅꯦꯠ ꯆꯠꯈ꯭ꯔꯀꯥꯟꯗ ꯂꯣꯏ ꯄꯥꯏꯁꯜꯂꯛꯑꯅꯤ ꯉꯁꯤꯗꯤ ꯕꯦꯟꯊꯧ ꯂꯩꯅꯥꯒ ꯂꯥꯛꯈꯤꯗ꯭ꯔꯦ